Technopol district ngarangdagi hauna matam kaktaba economic blockade chatharakre. Kuki inpi Manipur na lining gi lusingba ahum ambush tawduna hat khiba thawdokpu judicial inquiry tawgadabani amasung phajin duna thamlagliba singgi furu ani gi mioi singbu tekta kaidana thadokadabani haina changchilakpa khongjang sogoladuna Technopol district ki CSO singna phajin duna thamlagliba mioi sing thadorokriba fawba amasung hat khiba lining gi lusingba ahum gi justice phangandriba fawba Technopol district ngarangdagi hauna matam kaktaba economic blockade chataba hawkre. Wapamasi Technopol District ki Kuki Safe Association, Molnoi Area Welfare Council, KSO Technopol, Kuki Women Union Human Rights, Technopol, Amasung Hill Tribal Council, More gi President, Chairman, Vice President Singna, Kudyek P. Dumthadruk Pacherol Amana, Fongdor Kivani. Assam Assembly na UCC Bill pass tokre. Assam Assembly na Uniform Civil Code UCC Bill pass tau kibagaloina na, Laibag Asida Uttarakhand, amasung Gujarat ki mathangda bill asibu pass tawba ahum suba state oikre. Mangani pangthorokiba Assam Assembly session gi nahan gi aroiba numitta opposition gi maikaidagi bill asi makhata na kupni yengsinanaba amasung khanan nainanabgidamak select committee amadi refer tawgadabani haina demand tawrabasu Assam Assembly na pass tawkibani. Si pass tawbada CM Hemanta Biswana nungaiba phongdokpaga loinana BJP ki election manifesto da miyamda thamkiba wafam singi manungda UCC asi yamna maru oiba wasak ama oikibani bill asi assembly na pass tawrabanina president na ayaba piraklaba matungda Assam pumbadamba pung phana chanahalagani haiki hokibani thauka ba numita Assam ki BJP lengak na assembly da puthorkiba bill asina state asida nupi lonba amasung live in relationship thamge harabadi registration tawba tangai phadaba wengadawri adabu bill asi Assam da leriba scheduled tribes singdadi chanaroi hari bill asina nupi loan ba mioi singbu sahi taret phawba phadok piba amasung register tawduna live in relationship ta leiramba mioi singbu tha ahum phawba phadok piba su yahangadawri hari isang khombagi thabak lepkadabani China Quad Group ki mifam da United States, India, Japan amasung Australia ki foreign minister singna South China Sea amasung China ki nongpok thangba samudra ki sarukta thokliba conflict ki matangda nungnang ba phungdoktuna akan wafam khar thamkraba matung China ki foreign minister ki spokesperson Mao Ningna foreign minister singna thamki wafam adu nakal amatagi oibo wafam oibeta natana punsin duna bisang khom bagi thawong ni haina yaningda ba phongdor kibaga loinana karigumba South China Sea amsung atopa mafamda China gi maritime gi thabak tawrum singda atopa laibak singna ayerpa piraglabadi khudingmakki afaba oiroi haina akan wafam thamlagli Prime Minister da CM Bijaina Bande Mataram gi mamangda Tamil anthem sagan biyo haina taksin khre Joseph Bijaina Tamil Nadu gi CM oikibadagi hanba oina nahan New Delhi da Prime Minister Modi ga unaduna wari saabda Bande Mataram gi issue thangatladuna Tamil Nadu da pangthokpa state ki thabak thoram singda Bande Mataram gi mamangda Tamil anthem sagan biyo haina taksin khre New Delhi ki Seva Tirthada Modi amasung CM Bijaina minute kun manga rong wari sa khibadada center amasung Tamil Nadu gi anauba lenga kari karamba mari thamgadage haibki matangda khana nainaki Minister ga wari sanaba duda CM Bijaina Tamil Nadu gi Mekadatu project defense project sing amasung Sri Lanka gi Navy na Tamil Nadu gi ngami toina phaduna ngami singda kudungsa da bamayung na hanbana sing baisu sing thangatki Bande Mataram gi mamangda Tamil anthem sagananaba Union Home Ministry da direction PBU haina PM Modi da taksillam laba matungda CM Bijaina Vice President CP Radha Krishna Union Home Minister Amit Shah amasung Finance Minister Nirmala Sitharaman ga unaduna wari sanaba thorang khre hari Iran na lan loisin bagi tam sing miyam da khangalakre West Asia da thokliba Israel United States amasung Iran gi lan asi loisin na bagidama Iran amadi United States na wari sanaduna lakli harbasu ngasi phawba lan loisin bagi matang da sanariba wari sing adugi nunggi oiba warol miyam da mayek seng na khangalaktana lakraba matung ngarang Iran gi maikaidagi makoin thamkiba lan loisin bagi tam sing adu miyam da khangalakre lan loisin bagi draft
framework aduda United States ki maikaidagi Strait of Hormuz pu United States Navy na blockade tawduna thamlibasi hangdokpa amasung Iran gi akoibita leiba mafamsingdagi US military force sing withdraw tawguni haibagi thajaba thamlakhi Iran gi maikaidagi su Strait of Hormuz da lan hodringai gi mamangda commercial vessel chatok sesin tawhlamba du thamagi manungda hanagi changda hanjalhanduna laloniti ki thabak thorum sing da mapung phana sagutkani haina United States da thajaba piki hari adumukpu lan loisin bigi warol da Iran na Strait of Hormuz asigi management amasung commercial ship traffic ki thabak thorum kuding makoina paisin gani amasung Oman ga loinana yengsin minigani hai ba wafam su thamlakhi wafam asi United States na yaning dabadagi ngasi fawba lan loisin ba ngamdana leirkibani Iran gi maikaidagi kariguma nakal animang na thamnakhiba wafam sing numir humpuni gi manungda yanarabadi yanacherol adu United Nations Security Council da binding resolution amagi khuthangda khudek pinanaba ngamgani haina thajaba piki adubu hojik phawbi oina de nakal animakna yasinabagi mami tadri Bengaluru da nupi amada Ebola ni haina singnaba case ama thengnakhibadu negative oikhre Uganda dagi lakpa nupi ama Bengaluru da Ebola ni haina singnaba symptoms sing ulakpadagi isolate tawduna thamlaga state na chalaiba epidemic diseases hospital da test tawkhibadu result da negative oire hari Union Health Ministry nasu sahi kunipan suribi nupi adugi Ebola virus ki test negative oire haina confirm tawrakre Center lenga ki direction matungina Uganda amasung Central Africa dagi lakpa miyoi singbu laibak asigi airport sing da kupna monitor tawri India masa sing nasu yariba makai Central Africa da chatanaba khangan krabani Mount Everest da sikhiba chingkarui gi haksang lawthoktana thambada yanakre Mamang sayolda malem gi khwaidigi wang masing oiriba Mount Everest ki maton yaururaka kumlakpada sikhiba chingkaroi ani adugi manungda Arun Kumar Tiwari kauba chingkaroi adugi haksang di mahagna laikidaba mafam aduda adumak thambada imung manunggi mina ayaba pikhre imung manunggi biyoi singna phongdor khibada chingkaroi Arun Kumar gi haksang Mount Everest ta adumak lairon janjahan kinaba fireb laukhibasi imung manungna mahaki apam babu ikai khumna ba utpa oina mahaki haksang di mahagna pamjaba mafam duda laijakhi bana fai khanbaga loinana awang ba mafam da laikhraba haksang adu lauthokna na honabada chaw na khudong cha da ba mayokna hangadaba oibana mafam adu da laijakhibana hena farni haina phongdor khibadagini hari Mount Everest kabagi tungan loop sing amasung rescue force sing na phongdor khibada Hillary step haina khangnaba Mount Everest ki mafam aduda lairiba singkaroi Arun Kumar gi haksang adu lauthokna da honabada yamdrabada Mount Everest kabagi matangda haising laba serpa tarani thoi amasung bottle oxygen asuki matik sangadabana maram oirga haksang asi lauthokna na honabada sel yamna tingani imung manungna mahaki haksang bu Mount Everest ta adumak lairon chanjakhinaba fireb laukibasi thagatningai ni haiki Arun Kumar gi mamangda Mount Everest gi kumlakpada sikiba Ari gi haksang di lauthokna ba hona khigadra natraga mafam aduda adumak thamgadra haibadu hojik fawbgi oina khangba ngamdri panbiabadi Mount Everest ka bada sahi kuding gi miyoi kaya siri mi sibgi sang nemlabasu awang ba mafam asida nungsit ki fium tamba ngamdabana kariguma matamda chingkaroi sing gi khudong thingai oiri i hairi